Pung kharagi khongchat Manipur lakkhiba opposition gi leader Rahul Gandhi Ngaihakki Matungda Imphal gi Bir Tikendrajit Airport Thunglaragani press na phangba paw magi matung ina hauzik thokliba irang asna maram oiraga ziribam amasung kasarda hangba relief camp singda sangjapam lawriba inmate sing Rahul Gandhi ga unakre New Delhi dagi akhanaba flight amada laklaba matung Silchar Airport ta Thunglaragani Rahul Gandhi na Ziribam Higher Secondary School da hangba relief camp ki inmate singa unakhi mahakna Ziribam dagi hankraba matung Silchar Airport ta chatpagi lambi da Assam gi Kasar district ki manung channa leiba Phulartol gi Markhoiland da hangba relief camp ta amuk tanglam duna inmate singa unakhi Rahul Gandhi House Imphal gi Bir Tikendrajit International Airport tamna laknabagi damak Silchar Airport tagi flight take off tawkrai Mahakna Imphal gi Bir Tikendrajit International Airport ta thunglaraba matung Churachandpur hangba relief camp ta amuk chatkani Churachandpur dagi Imphal da halakpagi lambi da Fuwala High School da hangba relief camp ta amuk sanglamgani madugi matung Imphal da laktuna Raj Bhavan da governor ga unagani loinena numidang pung 8 khare helakpada Lucknow gi damak Imphal gi Bir Tikendrajit International Airport thadokani hairi